ꯇꯧꯖꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯦ ꯈꯦꯆ꯭ꯔꯤꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯀꯔꯥꯏ ꯆꯅꯥ ꯉꯧꯕ ꯑꯃꯒ ꯑꯗꯩ ꯑꯇꯩꯉꯩꯗꯤ ꯃꯆꯤꯗ ꯍꯨꯟꯕ ꯀꯩꯀꯥ ꯑꯣꯏꯅ ꯆꯥꯔꯅꯦꯕ ꯁꯤꯅ ꯂꯦꯁ ꯀꯩꯀꯩ ꯆꯥꯅꯤꯡꯕ ꯇꯥꯏ ꯆꯥꯔꯅꯦ ꯊꯝꯃꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯒꯠꯆꯔꯒꯦ ꯋꯥꯎ ꯈꯖꯤ ꯄꯥꯝꯕ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯇꯁꯦꯡꯅ ꯍꯥꯎꯁꯨ ꯍꯥꯎꯔꯦ chả nào với trăm hồi đấy ngồi trên cha nó cũng vậy nha ngồi cái cha bao để bảy trăm cái gì đẹp như này thì cái đồ này nó mai giờ bơi đủ rồi mai giờ bơi mà xài thì nó sana cái này cái nó bơi này là làm một cái nó cũng là chắc không tôm nó xài cái giá đang mốc nó chỉ đi phơi mua này đó ăn được với xài đó chả bấy gì à cái gì là chả thấy nữa làm bấy thì vẫn cầu hai bên hai người thì được tập đang chưa ạ mai nó phải sao đây thì nó hay là thì nên mà đi rồi là cái gì sao không ra được cái nào làm được cả đứa là thơ thì nó còn đầy chứ nó lăng lên rồi à hiện thái đó mộtคนดูเขาละสักพัดได้เลยเนี่ยเพียนท้าด้วยโอ๊ตไปเฉย đấy tàu là tin nguyên là đây rồi Putin lúc Putin này Putin gọi này mới hỏi cái năm nó tôi đi phía đó nó tôi lấy ngay mà tôi được bao nhiêu là cái gì luôn mà chơi sang cái thùng hay chơi bạn rồi hai người là tôi được bao là nó coi đi xem được ta nó được phía đó gọi tôi lắm jing jing nó thùng ta quy ma đấy cầm tay bao nhiêu đi xem rồi phunเอามาใครเนี่ยAgasa di mana halnya
ꯃꯥꯟꯗꯅ ꯎꯇꯤ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯣꯡꯉꯦꯕ ꯁꯨꯝ ꯍꯩꯅꯕꯩ ꯊꯣꯡꯕ ꯍꯩ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯊꯣꯡꯕꯗꯨꯅ ꯈꯨꯍꯥꯎ ꯑꯩꯒꯤꯁꯨ ꯂꯩꯕꯅꯤ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯅꯔ ꯄꯤꯔꯤꯅꯤ ꯑꯩꯒꯤꯁꯨ ꯂꯤꯁꯤꯡ ꯆꯥꯇ꯭ꯔꯨꯛ ꯂꯩ ꯑꯗꯨꯝ ꯊꯨꯡꯕ ꯑꯗꯨ ꯀꯛꯍꯧꯗꯕꯅꯤꯅ ꯃꯣꯏꯒꯤꯗꯣ ꯄꯤꯔꯅꯤꯅ ꯍꯟꯗꯛ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯃꯤꯌꯨ ꯉꯥꯏꯒ ꯄꯥꯗ꯭ꯔꯕꯅ ꯁꯤꯗꯁꯨ ꯄꯣꯛ ꯄꯣꯛ ꯆꯥꯏꯕ ꯁꯤꯗ ꯁꯦꯠꯅꯕ ꯎꯈꯨꯜ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯗꯨꯗ ꯀꯅꯥꯝꯇꯗ ꯂꯩꯕ ꯁꯥꯕꯅ ꯄꯣꯛ 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 ꯆꯥꯏ ꯃꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯈꯣꯜꯁꯤꯡꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯊꯟꯇ ꯂꯩꯇꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯁꯦ ꯔꯨꯝ ꯑꯃꯗ ꯁꯨꯝ ꯍꯥꯏꯗꯤ ꯔꯨꯝ ꯃꯅꯥꯛ ꯃꯅꯥꯛꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯚꯔꯥ ꯂꯩꯕꯅꯤꯅꯀꯣ ꯃꯣꯏꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯒꯅ ꯂꯦꯞꯄꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯨꯝ ꯆꯥꯗꯣꯏꯅꯦ ꯌꯨꯝ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯟꯁꯨ ꯆꯥ ꯉꯝꯃꯔꯣꯏ ꯐꯥꯔꯦ ꯌꯥꯝ ꯂꯥꯡꯉꯦ ꯌꯥꯝ ꯋꯥꯅ ꯃꯨꯛꯕꯥꯡ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯑꯩꯁꯨ ꯆꯥ ꯉꯝꯃꯔꯣꯏ ꯀꯩꯗꯧꯋꯦ ꯆꯤꯡ ꯅꯨꯡꯉꯥꯏꯇꯧ ꯇꯧꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯂꯩꯗꯅ ꯑꯁꯤꯒꯤ ꯖꯍꯥ ꯍꯦꯟꯖꯥꯡ ꯑꯃꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯀꯩ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯃꯇꯝ ꯁꯪꯕꯗ ꯁꯨꯝ ꯑꯃꯃꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗꯁꯨ ꯈꯦꯆꯤꯒꯤꯗꯤ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯈꯦꯆꯤ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯅ ꯑꯃꯨꯔꯛ ꯈꯛꯇꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯇꯧꯖꯔꯛꯄꯅꯦ ꯑꯇꯩꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯝ ꯇꯧꯕ ꯉꯝꯗꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯊꯪ ꯑꯗꯨꯝ ꯁꯪꯕ ꯀꯥꯟꯗ ꯇꯧꯔꯛꯀꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯇꯣ ꯁꯤꯗꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨꯗꯨꯅ ꯇꯧꯔꯛꯇ꯭ꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯌꯨꯝꯗꯤ ꯅꯠꯇꯕꯅꯤꯅꯅꯦꯀꯣ ꯍꯥꯏꯗꯤ ꯃꯥꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ
ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯌꯨꯝ ꯆꯠꯂꯒ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯈꯔ ꯀꯣꯃꯦꯟꯁꯤꯡꯗꯣ ꯂꯣꯏꯅꯕꯨꯗꯤ ꯄꯥꯖꯩꯑꯕ ꯄꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄ ꯍꯥꯏꯅ ꯂꯩꯔꯦ ꯃꯤꯁꯤꯡꯅ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯗꯨꯅ ꯁꯪꯕ ꯀꯥꯟꯗ ꯑꯃꯃꯝ ꯇꯧꯊꯔꯛꯀꯦ ꯍꯨꯃꯥꯡꯒ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯋꯥꯂꯥꯡꯕꯅ ꯃꯊꯪ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯆꯥꯕ ꯍꯦꯟꯖꯥꯡ ꯑꯣꯏꯔꯦꯗꯣ ꯍꯣꯔꯦꯟꯗꯤ ꯏꯁꯤꯡ ꯐꯖꯅ ꯊꯥꯔꯅꯤ ꯐꯖꯅ ꯀꯧꯔꯅꯤ ꯀꯩꯁꯤ ꯆꯥꯁꯜꯂꯕꯅꯤ ꯅꯥꯍꯨꯟ ꯅꯨꯄꯥ ꯑꯔꯒꯤ ꯔꯨꯝꯗꯩ ꯌꯥꯔꯛꯅꯕ ꯕꯣꯇꯣꯜ ꯑꯃ ꯀꯣꯟꯅꯒꯗ꯭ꯔꯥ ꯄꯩꯁꯥ ꯂꯩꯖꯥ ꯀꯣꯟꯅꯒꯅꯤ ꯊꯥꯖꯗꯦ ꯏꯁꯤꯡꯁꯦ ꯂꯩꯇ꯭ꯔꯦ ꯏꯁꯤꯡꯗꯣ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯂꯩꯔ ꯊꯛꯀꯦ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯐꯦꯁ ꯇꯧꯔꯕꯅꯤꯅꯅꯦ ꯂꯣꯏꯅ ꯈꯪꯉꯦ ꯀꯗꯥꯏ ꯆꯠꯂ ꯀꯔꯤ ꯋꯥꯅꯤ ꯀꯗꯥꯏ ꯆꯠꯂ ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯃꯌꯥꯝ ꯍꯥꯎꯔꯦ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯐꯦꯟ ꯃꯨꯊꯠꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯐꯦꯟ ꯃꯨꯊꯠꯄꯅꯤ ꯌꯥꯝ ꯋꯥꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯔꯥ ꯄꯨꯡꯇꯦꯡ ꯇꯦꯡꯉꯦ ꯈꯜꯂꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯀꯩꯀꯩ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ